ꯈꯨꯜ ꯑꯃꯗ ꯊꯣꯏꯅꯨ ꯀꯧꯕ ꯑꯍꯜ ꯑꯣꯏꯔꯕꯤ ꯑꯃ ꯂꯩꯔꯝꯃꯤ. ꯅꯣꯡꯃ ꯃꯍꯥꯛꯅ ꯃꯥꯡꯒꯣꯜꯗ ꯐꯝꯗꯨꯅ ꯂꯩꯔꯤꯉꯩꯗ ꯃꯥꯒꯤ ꯃꯅꯥꯛꯇ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ. ꯏꯃꯥ, ꯆꯥꯟꯕꯤꯗꯨꯅ ꯑꯩꯉꯣꯟꯗ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨꯕ. ꯑꯩ ꯅꯨꯃꯤꯠ ꯅꯤꯅꯤ ꯁꯨꯔꯦ ꯆꯥꯛ ꯆꯥꯔꯛꯇꯕ. ꯑꯩ ꯆꯥꯛ ꯌꯥꯝꯅ ꯂꯥꯝꯃꯦ ꯏꯃꯥ. "ꯏꯕꯨꯡꯉꯣ, ꯅꯪꯗꯤ ꯌꯦꯡꯕꯗꯗꯤ ꯆꯥꯛꯅꯤꯡꯕꯕꯨ ꯃꯥꯟꯗꯦꯗ." ꯏꯃꯥ, ꯑꯩ ꯆꯥꯛꯅꯤꯕꯗꯤ ꯅꯠꯆꯗꯦ. ꯃꯇꯝ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯩꯒꯤ ꯏꯃꯥꯒ ꯕꯕꯥꯒꯗꯣ ꯑꯦꯛꯁꯤꯗꯦꯟ ꯑꯃꯗ ꯂꯩꯈꯤꯗ꯭ꯔꯦ. ꯑꯗꯨꯅ ꯑꯩ ꯏꯊꯟꯗ ꯉꯥꯏꯍꯧꯔꯦ. ꯑꯩꯁꯨ ꯍꯟꯗꯛꯇꯤ ꯏꯁꯥꯁꯦ ꯅꯥꯗꯨꯅ ꯂꯩꯔꯦ. ꯑꯗꯨꯅ ꯑꯩ ꯁꯨꯕ ꯀꯔꯤꯁꯨ ꯉꯝꯗ꯭ꯔꯦ. ꯑꯩꯒꯤꯅ ꯍꯥꯏꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯑꯗꯨꯅ ꯏꯃꯥꯅ ꯆꯥꯅꯕ ꯈꯤꯇ ꯄꯤꯕꯤꯌꯨ. ꯅꯨꯄꯥ ꯑꯗꯨꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯊꯣꯏꯅꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯗꯦ. ꯑꯗꯨꯅ ꯃꯥ ꯏꯃꯨꯡꯗ ꯆꯪꯗꯨꯅ ꯆꯥꯅꯕ ꯈꯔ ꯂꯧꯊꯣꯛꯑꯒ ꯅꯨꯄꯥꯗꯨꯗ ꯄꯤꯔꯝꯃꯦ. "ꯏꯕꯨꯡꯉꯣ, ꯁꯦ ꯁꯤ ꯂꯧꯁꯤꯜꯂꯣ. ꯐꯖꯅ ꯆꯥꯔꯣꯀꯣ. ꯑꯗꯨꯒꯅꯦ ꯏꯆꯥꯅꯅꯦ ꯆꯥꯛ ꯂꯥꯝꯂꯛꯂꯕꯗꯤꯅꯦ ꯏꯃꯥꯒꯤ ꯅꯥꯛꯇ ꯑꯗꯨꯝ ꯂꯥꯛꯎꯀꯣ." ꯅꯨꯄꯥ ꯑꯗꯨ ꯆꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯃꯧ ꯅꯨꯄꯤ ꯔꯥꯙꯥꯅ ꯃꯃꯥꯅ ꯇꯧꯔꯤꯕ ꯈꯨꯗꯤꯡꯗꯣ ꯎꯔꯝꯃꯤ. ꯑꯗꯨꯒ ꯌꯥꯝꯅ ꯁꯥꯎꯅ ꯃꯃꯥꯕꯨ ꯆꯩꯔꯝꯃꯤ. "ꯀꯔꯤꯅꯣ ꯏꯃꯥꯅ ꯇꯧꯕꯤꯔꯤꯁꯤꯕꯣ? ꯌꯥꯝꯅ ꯃꯤꯅꯨꯡꯁꯤ ꯆꯥꯎꯈ꯭ꯔꯦꯗ. ꯁꯣꯝꯗꯅ ꯅꯆꯥꯅꯨꯄꯥꯅ ꯋꯥꯅ ꯆꯔꯥ ꯍꯦꯟꯗꯅꯕ ꯌꯨꯝꯒꯤ ꯋꯥꯠꯇꯅꯕ ꯍꯣꯠꯅꯔꯤ. ꯑꯗꯨꯒ ꯏꯃꯥꯅ ꯀꯅꯥꯅꯣ ꯀꯔꯤꯅꯣꯁꯨ ꯈꯪꯗꯕꯗꯨꯗ ꯆꯥꯅꯕ ꯄꯤꯊꯣꯛꯏꯗꯨꯕꯨ ꯀꯔꯤꯒꯤꯅꯣ?" "ꯏꯃꯧ ꯏꯕꯦꯝꯃ, ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯔꯥꯏꯕꯛ ꯌꯥꯝꯅ ꯊꯤꯔꯦ. ꯃꯥꯒꯤꯅ ꯍꯥꯏꯕꯗꯁꯨ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯇꯥꯕꯗ ꯏꯃꯥ ꯅꯨꯡꯉꯥꯏꯇ꯭ꯔꯗꯨꯅ ꯇꯧꯕꯅꯤ." "ꯑꯗꯨꯕꯨ ꯍꯥꯏꯕ ꯏꯃꯥ, ꯇꯧꯁꯤꯟꯅꯕ ꯁꯨꯅꯤꯡꯗꯕ ꯑꯍꯥꯎꯕ ꯆꯥꯕ ꯄꯥꯝꯕ ꯃꯤ ꯑꯣꯏꯔꯝꯃꯗꯤ ꯀꯃꯥꯏꯅ ꯇꯧꯕ?" "ꯏꯕꯦꯝꯃ, ꯑꯗꯨꯒꯨꯝꯕ ꯃꯤꯗꯤ ꯃꯥꯟꯗꯦꯅꯦꯍꯦ." "ꯏꯃꯥꯅ ꯈꯪꯕ꯭ꯔꯣꯗꯨꯕꯣ? ꯅꯆꯥꯅꯨꯄꯥ ꯂꯥꯛꯈꯤꯁꯅꯨ. ꯅꯨꯡꯉꯥꯏꯅꯤ." ꯔꯥꯙꯥꯁꯨ ꯃꯥꯒꯤ ꯀꯥꯗ ꯆꯪꯈ꯭ꯔꯦ. ꯊꯣꯏꯅꯨꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ ꯂꯩꯍꯧꯏ. ꯃꯥꯒꯤ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥ ꯊꯕꯛꯇꯒꯤ ꯍꯜꯂꯛꯂꯝꯃꯤ. "ꯇꯥꯃꯣ, ꯏꯃꯥꯁꯦꯗꯤ ꯀꯃꯥꯏꯅ ꯉꯥꯡꯅꯅꯤ? ꯇꯥꯃꯣꯅ ꯋꯥꯅ ꯍꯣꯠꯅꯔꯤꯁꯤꯒ ꯏꯃꯥꯅ ꯃꯤ ꯈꯨꯗꯤꯡꯒꯤ ꯆꯥꯅꯕ ꯗꯥꯟ ꯇꯧ ꯂꯩꯔꯦ. ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯗꯕ ꯃꯤꯁꯤꯡꯗꯨꯗ." "ꯀꯩꯅꯣ ꯅꯪ ꯍꯥꯏꯔꯤꯗꯨꯕꯨ ꯅꯨꯄꯤ?" "ꯍꯣ, ꯉꯁꯥꯏꯅꯦ ꯅꯨꯄꯥ ꯃꯆꯥ ꯑꯃ ꯆꯥꯛ ꯂꯥꯝꯃꯦ, ꯆꯥꯛ ꯈꯤꯇ ꯄꯤꯌꯣꯅ ꯂꯥꯛꯑꯝꯕꯅꯦ. ꯃꯤ ꯑꯇꯩ ꯀꯅꯥꯁꯨ ꯄꯤꯗꯦ. ꯑꯗꯨꯕꯨꯅꯦ ꯏꯃꯥꯅ ꯇꯥꯃꯣꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯄꯤꯊꯣꯛꯈ꯭ꯔꯦ." "ꯈꯪꯅꯤ, ꯑꯩꯅ ꯋꯥꯅ ꯇꯥꯜꯂꯒ." ꯏꯕꯣꯝꯆꯥ ꯃꯃꯥꯒꯤ ꯃꯅꯥꯛꯇ ꯁꯥꯎꯅ ꯂꯥꯛꯂꯝꯃꯤ. "ꯏꯃꯥ, ꯅꯃꯧ ꯅꯨꯄꯤꯅ ꯍꯥꯏꯔꯤꯕ ꯋꯥꯁꯦ ꯑꯆꯨꯝꯕꯔꯥ?" "ꯀꯔꯤ ꯋꯥꯅꯣꯅꯦ ꯏꯕꯨꯡꯉꯣ?" "ꯏꯃꯥꯅ ꯑꯩꯒꯤ ꯆꯥꯛ ꯁꯔꯨꯛꯇꯣ ꯅꯨꯄꯥ ꯃꯆꯥ ꯑꯃꯗ ꯄꯤꯊꯣꯛꯈ꯭ꯔꯦ ꯍꯥꯏꯅꯦ? ꯅꯠꯇꯦ, ꯏꯃꯥꯕꯨ ꯅꯨꯄꯥ ꯃꯆꯥꯗꯨ ꯀꯅꯥꯅꯣ ꯀꯔꯤꯅꯣ ꯈꯪꯉꯕꯣ? ꯄꯨꯛꯆꯦꯜꯒ ꯆꯥꯎꯗꯅ ꯇꯧꯔꯤꯗꯨꯕꯣ?" "ꯏꯕꯨꯡꯉꯣ, ꯅꯨꯄꯥ ꯃꯆꯥꯗꯣ ꯃꯔꯥꯏꯕꯛ ꯊꯤꯖꯔꯕꯅꯤ. ꯃꯥꯒꯤꯅꯦ ꯍꯥꯏꯕꯗ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯦ. ꯆꯥꯛ ꯆꯥꯔꯛꯇꯕ ꯀꯨꯏꯔꯦ ꯍꯥꯏꯕꯗꯨꯗ ꯏꯃꯥꯅ ꯅꯨꯡꯉꯥꯏꯇꯗꯅ ꯄꯤꯖꯕꯅꯤꯅꯦ." "ꯍꯣꯏ, ꯑꯗꯨꯗꯤ ꯐꯔꯦ. ꯏꯃꯥ ꯉꯁꯤ ꯅꯨꯃꯤꯗꯥꯡꯁꯤꯃꯗꯤ ꯆꯥꯛ ꯆꯥꯕ ꯌꯥꯔꯔꯣꯏ. ꯏꯃꯥꯒꯤ ꯁꯔꯨꯛꯇꯣ ꯄꯤꯖꯊꯣꯛꯈ꯭ꯔꯕꯅꯤꯅ. ꯏꯃꯥꯅ ꯁꯨꯃꯥꯏꯅ ꯃꯤꯉꯣꯟꯗ ꯗꯥꯟ ꯁꯨꯝ ꯇꯧ ꯂꯩꯔꯗꯤ ꯏꯃꯥꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ. ꯏꯃꯥ, ꯌꯨꯝꯁꯦ ꯊꯥꯗꯣꯛꯇꯨꯅ ꯆꯠꯄꯤꯈ꯭ꯔꯣ. ꯑꯩꯒꯤ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯑꯝꯇ ꯅꯠꯇꯕ." ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯃꯆꯥꯅꯨꯄꯥꯗꯣ ꯊꯣꯛꯈ꯭ꯔꯦ. ꯊꯣꯏꯅꯨ ꯃꯕꯨꯛꯅꯤꯡ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯀꯞꯆꯔꯝꯃꯤ. ꯃꯆꯥꯅꯨꯄꯥꯒꯤ ꯋꯥꯍꯩꯗꯨꯗ ꯃꯍꯥꯛ ꯌꯥꯝꯅ ꯄꯦꯟꯖꯗ꯭ꯔꯦ. ꯃꯊꯪꯒꯤ ꯅꯣꯡꯉꯥꯟꯕꯗ ꯊꯣꯏꯅꯨ ꯃꯌꯨꯝꯗꯒꯤ ꯊꯣꯛꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯃꯍꯥꯛ ꯇꯣꯔꯕꯥꯟ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯎ ꯑꯃꯒꯤ ꯃꯈꯥꯗ ꯐꯝꯗꯨꯅ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ. "ꯍꯦ ꯏꯁꯣꯔ ꯏꯕꯨꯡꯉꯣ, ꯅꯅꯥꯏ ꯑꯩꯍꯥꯛꯄꯨ ꯂꯧꯁꯤꯟꯕꯤꯔꯣ. ꯑꯩ ꯍꯤꯡꯅꯤꯡꯕ ꯐꯥꯎꯗ꯭ꯔꯦ. ꯅꯅꯥꯏꯅ ꯃꯤ ꯃꯇꯦꯡ ꯄꯥꯡꯂꯤꯕꯁꯤꯕꯨ ꯑꯩꯒꯤ ꯏꯄꯥꯞ ꯑꯃ ꯑꯣꯏꯔꯦ. ꯑꯩꯕꯨ ꯂꯧꯁꯤꯟꯕꯤꯔꯣ." ꯅꯥꯀꯟꯗ ꯅꯨꯄꯥ ꯑꯃꯒꯤ ꯈꯣꯟꯖꯦꯜꯅ, "ꯏꯃꯥ, ꯀꯔꯤꯒꯤ ꯀꯞꯂꯤꯕꯅꯣ?" ꯊꯣꯏꯅꯨꯅ ꯑꯣꯟꯊꯣꯔꯛꯄꯗ ꯎꯔꯦ. ꯃꯥꯅ ꯉꯍꯥꯟ ꯆꯥꯛ ꯄꯤꯕꯤꯈꯤꯕ ꯅꯨꯄꯥ ꯃꯆꯥꯗꯣ ꯂꯦꯞꯇꯨꯅ ꯂꯩꯔꯝꯕꯗꯣ. "ꯏꯕꯨꯡꯉꯣ, ꯏꯃꯥ ꯀꯩꯁꯨ ꯇꯧꯗꯦꯗ. ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯀꯩꯗꯧꯔꯝꯂꯤꯕꯅꯣ?" "ꯏꯃꯥ, ꯑꯩ ꯊꯕꯛ ꯆꯠꯆꯔꯨꯕꯅꯤ. ꯏꯃꯥ, ꯅꯆꯥꯗ ꯋꯥ ꯂꯣꯠꯄꯤꯒꯅꯣ. ꯏꯃꯥꯒꯤ ꯅꯨꯡꯉꯥꯏꯇꯕꯗꯣ ꯀꯔꯤꯅꯣ ꯅꯆꯥꯗ ꯍꯥꯏꯕꯤꯌꯨ." ꯋꯥꯍꯩꯁꯤꯡ ꯑꯗꯨ ꯇꯥꯕꯗ ꯊꯣꯏꯅꯨ ꯍꯦꯟꯅ ꯃꯕꯨꯛꯅꯤꯡ ꯅꯨꯡꯁꯤꯔꯛꯇꯨꯅ ꯍꯤꯛ ꯍꯤꯛ ꯀꯞꯂꯛꯂꯝꯃꯤ. ꯑꯗꯨꯒ ꯌꯨꯝꯗ ꯊꯣꯛꯂꯤꯕ ꯋꯥꯔꯤ ꯄꯨꯝꯕ ꯂꯤꯔꯛꯂꯝꯃꯤ. "ꯏꯃꯥ, ꯑꯗꯨꯒꯤꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯔꯨꯒꯅꯨ. ꯏꯃꯥ, ꯅꯆꯥꯒ ꯄꯨꯟꯅ ꯅꯆꯥꯒꯤ ꯌꯨꯝꯗ ꯆꯠꯂꯁꯤ ꯂꯥꯛꯑꯣ." "ꯅꯠꯇꯦ ꯏꯕꯨꯡꯉꯣ, ꯏꯆꯥ ꯃꯗꯨꯒꯤꯗꯃꯛꯇ ꯀꯔꯤꯁꯨ ꯋꯥꯒꯅꯨ. ꯏꯃꯥ ꯅꯪꯒꯤ ꯌꯨꯝꯗ ꯆꯠꯂꯔꯣꯏ. ꯏꯃꯥ ꯁꯨꯝ ꯂꯩꯍꯧꯔꯒꯦ." "ꯏꯃꯥ, ꯏꯃꯥꯒꯤ ꯋꯥꯔꯤꯗ ꯇꯥꯕꯗ ꯅꯆꯥ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯗꯦ. ꯑꯩꯒꯤꯗꯤ ꯌꯨꯝꯗꯨꯗ ꯏꯃꯥꯁꯨ ꯏꯄꯥꯁꯨ ꯂꯩꯖꯗ꯭ꯔꯕꯅꯤ. ꯌꯥꯔꯕꯗꯤ ꯏꯃꯥꯕꯨ ꯑꯩꯒꯤ ꯍꯦꯛ ꯄꯣꯛꯄꯤꯕ ꯏꯃꯥꯅꯤ ꯍꯥꯏꯅ ꯈꯟꯖꯒꯦ. ꯅꯆꯥꯒ ꯌꯨꯝꯗ ꯆꯠꯂꯁꯤ ꯏꯃꯥ." ꯊꯣꯏꯅꯨꯁꯨ ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯅ ꯍꯥꯏꯖꯕꯗꯨꯗ ꯌꯥꯔꯦ. ꯅꯨꯄꯥ ꯃꯆꯥ ꯑꯗꯨꯒ ꯄꯨꯟꯅ ꯌꯨꯝꯗ ꯂꯥꯛꯂꯝꯃꯤ. ꯑꯗꯨꯒ ꯅꯨꯄꯥ ꯃꯆꯥꯗꯣ ꯕꯖꯥꯔꯗ ꯆꯠꯇꯨꯅ ꯏꯟꯖꯥꯡ ꯅꯥꯄꯤ ꯄꯣꯠ ꯆꯩ ꯀꯌꯥ ꯑꯃ ꯂꯩꯗꯨꯅ ꯑꯃꯨꯛ ꯍꯜꯂꯛꯂꯝꯃꯤ꯫
ꯁꯣꯝꯗꯅ ꯃꯆꯥꯒ ꯃꯃꯧꯒꯗꯣ ꯃꯃꯥꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯕꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯂꯩꯔꯝꯃꯤ꯫ ꯏꯃꯥ, ꯑꯩꯗꯤ ꯏꯃꯥꯅꯒ ꯊꯣꯡꯉꯒ ꯆꯥꯛ ꯆꯥꯈꯤꯗꯕ ꯀꯨꯏꯔꯦ꯫ ꯌꯥꯔꯒꯗꯤ ꯏꯃꯥꯅ ꯊꯣꯡꯕꯗꯣ ꯑꯩ ꯑꯃꯨꯛꯇ ꯆꯥꯖꯒꯦ꯫ ꯏꯃꯥ ꯊꯣꯡꯒꯦ ꯏꯕꯨꯡꯉꯣ, ꯏꯆꯥ ꯍꯥꯎꯅ ꯄꯤꯖꯒꯅꯤ ꯏꯃꯥꯅ꯫ ꯑꯁꯨꯝꯅ ꯆꯥꯛ ꯏꯁꯤꯡꯗꯣ ꯊꯣꯏꯅꯨꯅ ꯊꯣꯡꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯥꯃꯤꯟꯅꯔꯦ꯫ ꯏꯃꯥꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯊꯣꯡꯕ ꯌꯥꯝ ꯍꯩꯅ, ꯌꯥꯝ ꯍꯥꯎꯋꯦ ꯏꯃꯥ꯫ ꯍꯥꯎꯕ꯭ꯔꯅꯦ ꯏꯕꯨꯡꯉꯣ? ꯍꯣꯏ ꯏꯃꯥ, ꯌꯥꯝ ꯍꯥꯎꯋꯦ꯫ ꯏꯕꯨꯡꯉꯣ, ꯏꯃꯥꯗꯤ ꯏꯀꯧꯕꯨ ꯀꯥꯎꯏ꯫ ꯏꯕꯨꯡꯉꯣꯒꯤ ꯃꯤꯡꯕꯨ ꯀꯔꯤ ꯀꯧꯒꯦ? ꯏꯃꯥ, ꯑꯩꯒꯤ ꯃꯤꯡꯗꯤ ꯊꯣꯏꯕ ꯀꯧꯋꯦ꯫ ꯑꯗꯣ ꯏꯃꯥꯒꯤ ꯍꯣꯇꯦꯜ ꯑꯃ ꯍꯥꯡꯉꯁꯤ꯫ ꯏꯃꯥꯒꯤ ꯑꯍꯥꯎꯕ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯁꯦ ꯌꯣꯟꯕꯗ ꯅꯆꯥꯁꯨ ꯃꯇꯦꯡ ꯄꯥꯡꯖꯒꯦ꯫ ꯏꯕꯨꯡꯉꯣ, ꯃꯤꯅꯕꯨ ꯄꯥꯝꯅꯒꯗ꯭ꯔꯅꯦ? ꯏꯃꯥ, ꯄꯥꯝꯅꯒꯅꯤꯌꯦ꯫ ꯏꯃꯥꯒꯤ ꯆꯥꯛ ꯏꯟꯁꯥꯡꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯎꯋꯦ꯫ ꯏꯕꯨꯡꯉꯣ, ꯑꯗꯨꯕꯨ ꯄꯩꯁꯥꯗꯤ ꯆꯪꯒꯅꯤ, ꯇꯔꯥꯏꯕꯗꯤ ꯅꯠꯇꯦꯗꯣ꯫ ꯑꯩꯈꯣꯏꯅꯤꯒꯤꯗꯤ ꯀꯗꯥꯏꯗꯒꯤ ꯄꯩꯁꯥꯅ ꯍꯧꯒꯅꯤ? ꯏꯃꯥ, ꯑꯗꯨꯒꯤ ꯀꯩꯝ ꯈꯜꯂꯨꯅꯨ꯫ ꯑꯩꯒꯤ ꯏꯪꯈꯣꯜꯁꯦ ꯕꯟꯗꯥꯟ ꯊꯝꯃꯒ ꯑꯗꯨ ꯍꯦꯛꯇ ꯍꯧꯔꯁꯤ꯫ ꯏꯕꯨꯡꯉꯣ, ꯃꯗꯨ ꯇꯧꯒꯅꯨ, ꯃꯗꯨ ꯇꯧꯕ ꯌꯥꯗꯦꯀꯣ꯫ ꯏꯃꯥ, ꯀꯩꯁꯨ ꯈꯟꯕꯤꯒꯅꯨ꯫ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯅꯆꯥꯅ ꯇꯧꯕ ꯉꯝꯃꯣꯏꯗꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯑꯁꯨꯝꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏ ꯂꯩꯀꯥꯏꯒꯤ ꯁꯦꯟꯖꯥꯎ ꯄꯥꯏꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯥꯛꯇꯨꯅ ꯏꯪꯈꯣꯜ ꯑꯗꯣ ꯕꯟꯗꯥꯟ ꯊꯝꯂꯝꯃꯤ꯫ ꯑꯗꯨꯗꯒꯤ ꯐꯪꯂꯛꯄ ꯄꯩꯁꯥꯗꯨꯅ ꯃꯥ ꯕꯖꯥꯔꯗꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯃ ꯂꯩꯗꯨꯅ ꯍꯜꯂꯛꯑꯦ꯫ ꯃꯈꯣꯏ ꯑꯅꯤ ꯆꯪꯗꯨꯅ ꯊꯣꯡꯒꯥꯜꯗ ꯍꯣꯇꯦꯜ ꯃꯆꯥ ꯑꯃ ꯍꯥꯡꯗꯣꯛꯏ꯫ ꯃꯤꯌꯥꯝꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯣ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗꯅ ꯊꯣꯏꯕꯅ ꯈꯨꯜ ꯑꯗꯨꯗ ꯃꯊꯦꯜꯁꯤꯡ ꯑꯗꯣ ꯁꯤꯡꯉꯛꯄ ꯃꯤꯁꯤꯡꯗ ꯊꯤꯟꯕ ꯆꯠꯂꯝꯃꯤ꯫ ꯃꯌꯥꯝꯅꯁꯨ ꯌꯥꯝꯅ ꯄꯥꯝꯅꯕ ꯑꯣꯏꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯃꯅ, ꯏꯕꯨꯡꯉꯣ, ꯑꯩ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯁꯦ ꯌꯥꯝꯅ ꯍꯥꯎꯈ꯭ꯔꯦ꯫ ꯁꯤꯕꯨ ꯏꯕꯨꯡꯉꯣꯅ ꯊꯣꯡꯉꯤꯔꯣ? ꯅꯠꯆꯗꯦꯗ ꯃꯥꯃ, ꯑꯩꯒꯤ ꯏꯃꯥꯅ ꯊꯣꯡꯖꯕꯅꯤ꯫ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯈꯔ ꯂꯥꯛꯀꯅꯤ ꯍꯪꯆꯤꯠꯁꯦ꯫ ꯌꯥꯔꯗꯤꯅꯦ, ꯏꯕꯨꯡꯉꯣꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡꯗꯣ ꯈꯔ ꯌꯥꯝꯅ ꯄꯨꯕꯤꯔꯛꯎ꯫ ꯑꯩ ꯃꯇꯤꯛ ꯆꯥꯅ ꯏꯕꯨꯡꯉꯣꯒꯤ ꯇꯧꯒꯅꯤ꯫ ꯍꯣꯏ ꯃꯥꯃ, ꯑꯩ ꯁꯣꯏꯗꯅ ꯊꯤꯟꯖꯔꯛꯀꯦ꯫ ꯑꯁꯨꯝ ꯇꯧꯅ ꯈꯨꯜ ꯑꯗꯨꯗ ꯈꯛꯇ ꯅꯠꯇꯅ ꯊꯪꯅꯕ ꯈꯨꯜ ꯀꯌꯥꯗꯒꯤ ꯃꯤꯁꯤꯡꯅ ꯃꯊꯦꯜ ꯂꯨꯀꯣꯏꯁꯤꯡ ꯑꯗꯨꯕు ꯆꯥꯕ ꯂꯥꯛꯅꯔꯝꯃꯤ꯫ ꯅꯣꯡꯃꯗꯤ ꯈꯨꯜ ꯑꯃꯗꯒꯤ ꯁꯦꯟꯖꯥꯎ ꯌꯥꯝꯅ ꯄꯥꯏꯕꯤ ꯅꯨꯄꯥ ꯑꯃꯒꯤ ꯅꯨꯄꯤ ꯂꯥꯛꯇꯨꯅ ꯑꯍꯜ ꯑꯗꯨꯅ ꯇꯧꯔꯤꯕꯗꯣ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯄꯦꯟꯖꯅ ꯍꯥꯏꯔꯛꯂꯝꯃꯤ, ꯏꯃꯥ, ꯑꯍꯜ ꯑꯁꯨꯛ ꯑꯣꯏꯔꯕ ꯏꯃꯥꯅ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯌꯥꯝꯅ ꯍꯥꯎꯏ꯫ ꯏꯃꯥ, ꯏꯃꯥꯅꯕꯨ ꯌꯥꯕꯤꯔꯕꯗꯤ ꯑꯩꯒꯤ ꯂꯝ ꯑꯆꯧꯕ ꯑꯃ ꯂꯩ꯫ ꯃꯗꯣ ꯏꯃꯥꯒꯤ ꯍꯣꯇꯦꯜ ꯑꯃ ꯁꯥꯖꯔꯒꯦ꯫ ꯃꯗꯨꯗ ꯏꯃꯥ ꯐꯝꯕꯤꯔꯣ꯫ ꯏꯕꯦꯝꯃ, ꯏꯕꯦꯝꯃꯅ ꯍꯥꯏꯔꯤꯕ ꯋꯥꯗꯨꯕꯨ? ꯏꯃꯥ, ꯀꯔꯤꯁꯨ ꯈꯟꯕꯤꯒꯅꯣ꯫ ꯂꯝ ꯑꯗꯣ ꯏꯃꯥꯒ ꯏꯃꯥꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤꯒꯒꯤ ꯑꯣꯏꯖꯔꯣ꯫ ꯑꯩꯈꯣꯏꯁꯨ ꯁꯍꯔꯗ ꯆꯠꯈ꯭ꯔꯅꯤ꯫ ꯑꯗꯨꯅ ꯂꯝꯗꯣ ꯏꯃꯥꯒꯤ ꯑꯃꯗꯤ ꯏꯆꯥ ꯑꯁꯤꯒꯤ ꯃꯤꯡꯗ ꯄꯥꯟꯕꯤꯔꯝꯂꯒꯦ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯥ ꯏꯕꯣꯝꯆꯥ ꯑꯃꯗꯤ ꯃꯃꯧ ꯅꯨꯄꯤ ꯔꯥꯙꯥꯗꯣ ꯄꯥꯎ ꯈꯨꯗꯤꯡꯃꯛ ꯇꯥꯔꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯃꯈꯣꯏ ꯃꯃꯥꯕꯨ ꯎꯅꯕ ꯂꯥꯛꯂꯝꯃꯤ꯫ ꯏꯃꯥ, ꯅꯆꯥ ꯌꯥꯝꯅ ꯂꯥꯟꯈ꯭ꯔꯦ꯫ ꯅꯆꯥꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯆꯥ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ꯫ ꯆꯠꯁꯤꯜꯂꯛꯑꯣ ꯏꯃꯥ꯫ ꯏꯃꯥ, ꯅꯃꯧꯕꯨ ꯑꯃꯨꯛꯇ ꯉꯥꯛꯄꯤꯌꯨ꯫ ꯅꯃꯧ ꯄꯨꯛꯆꯦꯜ ꯌꯥꯝꯅ ꯄꯤꯛꯂꯨꯔꯦ꯫ ꯏꯃꯥ, ꯌꯨꯝꯗꯨꯗ ꯆꯠꯂꯁꯤ꯫ ꯅꯃꯧꯁꯨ ꯏꯃꯥꯕꯨ ꯂꯧꯕ ꯂꯥꯛꯆꯔꯤꯅꯤ꯫ ꯏꯕꯨꯡꯉꯣ, ꯏꯃꯧ ꯏꯕꯦꯝꯃ, ꯏꯃꯥ, ꯅꯈꯣꯏ ꯑꯅꯤꯅ ꯉꯁꯤ ꯏꯃꯥꯕꯨ ꯎꯅꯕ ꯂꯥꯛꯄꯁꯦ ꯏꯃꯥ ꯌꯥꯝꯅ ꯄꯦꯜꯂꯦ꯫ ꯑꯗꯨꯒ ꯏꯆꯥꯒ ꯏꯃꯧꯒꯁꯨ ꯏꯃꯥꯅ ꯉꯥꯛꯄꯤꯔꯕꯅꯤ꯫ ꯑꯗꯨꯕꯨꯅꯦ, ꯏꯃꯥꯗꯤ ꯅꯈꯣꯏꯒ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ꯫ ꯑꯩꯒꯤ ꯏꯆꯥ ꯇꯣꯝꯕꯒ ꯏꯃꯥ ꯁꯨꯝ ꯂꯩꯔꯒꯦ꯫ ꯀꯔꯤꯅꯣ ꯏꯃꯥꯅ ꯍꯥꯏꯕꯤꯔꯤꯗꯨꯕꯣ? ꯏꯃꯥꯒꯤ ꯅꯆꯥꯗꯤ ꯑꯩ ꯈꯛꯇꯅꯤꯅ꯫ ꯏꯕꯨꯡꯉꯣ, ꯅꯠꯇꯦ, ꯑꯩꯒꯤꯅꯦ ꯏꯆꯥ ꯑꯇꯣꯝꯕ ꯂꯩꯔꯤꯁꯤꯗꯤ꯫ ꯏꯆꯥꯁꯤꯅ ꯃꯃꯥ ꯑꯩꯒꯤꯗꯃꯛꯇ ꯀꯌꯥꯗ ꯋꯥꯖꯔꯛꯂꯤꯕ, ꯃꯃꯥ ꯑꯩꯕꯨ ꯅꯨꯡꯉꯥꯏꯅ ꯊꯝꯅꯕ ꯍꯣꯠꯅꯕꯗ ꯋꯥꯖꯔꯛꯂꯕ ꯑꯩꯒꯤ ꯏꯆꯥ ꯑꯇꯣꯝꯕꯅꯤ꯫ ꯑꯩꯅ ꯍꯦꯛ ꯄꯣꯛꯆꯕ ꯅꯪꯅꯤ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯅꯤꯡꯊꯤꯖꯅ ꯇꯝꯍꯜꯂꯛꯄ ꯑꯩꯅ ꯋꯥꯅ ꯌꯣꯛꯆꯔꯛꯄꯗꯣ ꯉꯁꯤꯗꯤ ꯃꯃꯥ ꯑꯩꯕꯨ ꯀꯔꯤꯁꯨ ꯈꯟꯕꯤꯔꯝꯗ꯭ꯔꯦ꯫ ꯄꯣꯛꯆꯕ ꯃꯆꯥ ꯈꯛꯇꯅ ꯏꯆꯥ ꯑꯣꯏꯔꯝꯗ꯭ꯔꯦꯅꯦ ꯏꯕꯨꯡꯉꯣ꯫ ꯌꯦꯡꯉꯣ, ꯍꯧꯖꯤꯛꯇꯤ ꯅꯪ ꯏꯃꯥ ꯏꯆꯥꯅ ꯈꯔ ꯅꯨꯡꯉꯥꯏꯔꯛꯄ ꯑꯁꯤꯗ ꯀꯜꯂꯛꯇꯨꯅ ꯂꯥꯛꯂꯤꯕ ꯅꯠꯇ꯭ꯔꯥ? ꯐꯔꯦ, ꯅꯈꯣꯏꯁꯨ ꯆꯠꯈ꯭ꯔꯣ꯫ ꯑꯗꯨꯒ ꯑꯩꯒꯤ ꯌꯨꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯅꯨ꯫ ꯑꯗꯨꯒ ꯑꯩꯁꯨ ꯅꯈꯣꯏꯒꯤ ꯌꯨꯝꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯔꯣꯏ꯫ ꯆꯠꯈ꯭ꯔꯣ ꯅꯈꯣꯏ ꯑꯅꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯗꯨꯒ ꯊꯣꯏꯅꯨ ꯑꯃꯗꯤ ꯊꯣꯏꯕꯁꯨ ꯃꯈꯣꯏꯒꯤ ꯍꯣꯇꯦꯜ ꯑꯗꯣ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯣꯏꯔꯛꯇꯨꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈꯤꯔꯝꯃꯤ꯫